ꯃꯛꯇꯗ ꯀꯩꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯥꯏꯃ ꯑꯃꯗꯤ ꯁꯟꯖꯨ ꯅꯨꯡꯁꯤꯅꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯗꯨꯅ ꯃꯆꯥ ꯑꯅꯤꯒꯤ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯉꯥꯡ ꯑꯅꯤꯗꯨ ꯇ꯭ꯋꯤꯟꯁ ꯑꯣꯏꯕꯅ ꯀꯤꯠꯁꯇ ꯍꯦꯛ ꯍꯦꯛ ꯊꯤꯜꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯔꯤꯗ ꯀꯔꯤ ꯊꯣꯛꯂꯛꯀꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯇꯝꯗꯨ ꯌꯥꯏꯃꯅ ꯀ꯭ꯂꯥꯁ 11 ꯀꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯇꯝꯁꯤꯗꯒꯤ ꯍꯧꯔꯒ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯀꯜꯂꯛꯄ ꯈꯝꯕꯟꯕ ꯀꯌꯥ ꯐꯥꯎꯔꯛꯄꯅ ꯌꯥꯏꯃꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯄꯁꯨ ꯍꯧꯔꯛꯈꯤ꯫ ꯌꯥꯏꯃ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯊꯣꯡ ꯈꯔ ꯆꯥꯔꯛꯇꯦ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯤ ꯀꯥꯇꯨ ꯀꯥꯔꯟ ꯌꯥꯝꯅ ꯇꯧꯕ, ꯌꯥꯝꯅ ꯄꯥꯝꯕ ꯑꯣꯏꯅ ꯍꯧꯔꯛꯏ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯥꯇꯩ ꯆꯥꯗꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯑꯃꯗꯤ ꯑꯦꯗꯜꯠ ꯁ꯭ꯇꯣꯔꯤ ꯀꯌꯥ ꯄꯥꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯃ ꯌꯥꯏꯃꯒꯤ ꯃꯃꯥ ꯁꯈꯤꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯌꯨꯝꯂꯣꯟꯅꯔꯒ ꯂꯩꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯒꯨꯂꯤ ꯆꯥꯔꯝꯕꯒꯤ ꯐꯥꯔꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯧꯈꯠꯄꯒꯤ ꯇꯧꯔꯝꯕꯗꯨ ꯍꯦꯛ ꯎꯔꯛꯏ꯫ ꯁꯈꯤꯒꯤ ꯃꯄꯨꯛꯅꯤꯡꯗ ꯏꯆꯥꯗꯤꯅꯦ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯀꯩꯝꯇ ꯇꯧꯖꯄꯣꯠ ꯅꯠꯇꯦ꯫ ꯃꯣꯏꯁꯤꯒ ꯌꯦꯡꯂꯨꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯊꯣꯛꯅ ꯐꯈ꯭ꯔꯕ ꯖꯥꯠꯅꯤꯗ꯫ ꯑꯁꯨꯝꯅ ꯁꯈꯤꯒꯤ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯔꯤ꯫ ꯁꯈꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯗꯤꯅꯦ ꯑꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯇ꯭ꯔꯕꯅꯤꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ꯫ ꯃꯇꯝꯁꯤꯗꯗꯤ ꯌꯥꯏꯃꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯌꯨꯝꯗ ꯃꯆꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯏ, ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯗꯦ, ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯜꯂꯤ, ꯀꯥꯗꯒꯤ ꯃꯄꯥꯟ ꯄꯥꯛ ꯊꯣꯛꯇꯦ, ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯏ ꯍꯥꯏꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯆꯥꯅꯨꯄꯥꯁꯤꯅ ꯑꯦꯗꯜꯠ ꯁ꯭ꯇꯣꯔꯤ ꯀꯌꯥ ꯄꯥꯗꯨꯅ ꯃꯄꯨꯛꯅꯤꯡꯒꯤ ꯑꯄꯦꯟꯕ ꯐꯪꯅꯕ ꯍꯣꯠꯅꯔꯤ꯫ ꯁ꯭ꯇꯣꯔꯤ ꯄꯥꯗꯕ ꯃꯇꯝꯗꯅ ꯅꯥꯇꯩ ꯆꯥꯗꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯌꯦꯡꯕꯇ ꯅꯠꯇꯅ ꯐꯦꯁꯕꯨꯛ, ꯋꯥꯆꯦꯞ ꯀꯌꯥꯗ ꯅꯥꯇꯩ ꯆꯥꯗꯕ ꯀꯌꯥꯒꯤ ꯒ꯭ꯔꯨꯞ ꯀꯌꯥꯗ ꯖꯣꯏꯟ ꯇꯧꯗꯨꯅ ꯊꯥꯅꯔꯛꯂꯤꯕ ꯇꯦꯛꯁ, ꯚꯤꯗꯤꯑꯣ ꯀꯌꯥ ꯌꯦꯡꯗꯨꯅ ꯃꯇꯝ ꯂꯦꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯀꯌꯥ ꯑꯁꯤ ꯇꯧꯗꯨꯅ ꯀ꯭ꯂꯥꯁ 12 ꯐꯥꯎꯕ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯁꯤꯒꯨꯝꯕ ꯀꯥ ꯍꯦꯟꯕ ꯇꯧꯕꯗꯒꯤꯗꯤ ꯑꯦꯗꯤꯛ ꯑꯣꯏꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯏꯃ ꯃꯅꯤꯡꯒ ꯏꯁꯨꯡ ꯁꯨꯡꯂꯗꯅ ꯌꯦꯡꯕꯗ ꯒꯨꯂꯤ ꯆꯥꯕ ꯍꯥꯏꯕ ꯃꯤꯗꯨ ꯃꯥꯜꯂꯤ꯫ ꯃꯥꯕꯨ ꯈꯪꯗꯕ ꯃꯤꯅꯗꯤ ꯅꯤꯁꯥ ꯆꯥꯕ ꯃꯥꯜꯂꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯔꯤ꯫ ꯌꯥꯏꯃꯒꯤ ꯃꯃꯥ ꯁꯈꯤ ꯃꯆꯥꯒꯤ ꯐꯤꯚꯝ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯆꯥꯗꯨ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯕꯨꯡꯉꯣ, ꯅꯪ ꯀꯣꯂꯦꯖ ꯀꯥꯁꯨ ꯀꯥꯗꯧꯔꯦ꯫ ꯏꯃꯥꯒ ꯗꯣꯛꯇꯔꯗ ꯑꯃꯨꯛꯇ ꯆꯠꯁꯤ꯫ ꯅꯁꯥꯗꯨ ꯄꯥꯃꯟꯈ꯭ꯔꯦꯅꯦ, ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯃꯥꯅ꯫ ꯆꯠꯂꯨ, ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ꯫" ꯌꯥꯏꯃꯁꯨ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯂꯣꯏꯁꯤꯟꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯂꯒ ꯃꯃꯥꯒ ꯄꯨꯟꯅ ꯊꯣꯛꯂꯛꯃꯤꯟꯅꯩ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯒ ꯀꯥ ꯍꯦꯟꯅ ꯂꯥꯞꯄ ꯑꯣꯏꯗꯕꯅ ꯈꯣꯡꯅ ꯑꯗꯨꯃꯛ ꯂꯥꯛꯂꯦ꯫ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯃ ꯇꯞ-ꯅꯞꯅ ꯆꯥꯗꯕ ꯃꯥꯟꯕ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯆꯤꯜꯂꯒ ꯆꯠꯂꯤꯕꯗꯨ ꯌꯥꯏꯃꯅ ꯅꯨꯄꯤꯗꯨꯒꯤ ꯍꯦꯛ ꯐꯤ ꯈꯔ ꯅꯞꯄ ꯖꯒꯥ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯊꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏꯗꯒꯤ ꯍꯦꯟꯗꯣꯛꯂꯒ ꯆꯠꯈꯤꯕꯗꯨꯗ ꯆꯦꯞꯊꯔꯒ ꯃꯃꯤꯠꯇꯨ ꯅꯨꯄꯤꯗꯨꯅ ꯊꯦꯛ ꯊꯦꯛꯇꯨꯅ ꯆꯠꯂꯤꯕ ꯑꯗꯨꯗ ꯐꯂꯞ ꯐꯂꯞ ꯌꯦꯡꯍꯧꯏ꯫ ꯃꯆꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯃꯥꯅꯗꯤ ꯀꯔꯤꯃꯇ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯗꯨꯅ ꯃꯦꯗꯤꯁꯤꯟ ꯗꯣꯛꯇꯔ ꯎꯅꯔꯦ꯫ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯐꯣꯟ ꯀꯥ ꯍꯦꯟꯅ ꯌꯦꯡꯗꯅꯕ ꯑꯦꯗꯚꯥꯏꯁ ꯀꯌꯥ ꯄꯤꯔꯛꯄꯒ ꯂꯣꯏꯅꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯑꯃꯁꯨ ꯏꯔꯒ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯁꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔꯗꯨ ꯂꯩꯔꯒ ꯑꯗꯨꯃꯛ ꯍꯜꯂꯛꯂꯦ꯫ ꯃꯇꯝ ꯈꯔꯗꯤ ꯗꯣꯛꯇꯔꯅ ꯏꯔꯛꯄ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯆꯥꯔꯒ ꯐꯣꯟ ꯄꯥꯏꯗꯅ ꯂꯩꯔꯛꯄꯗꯒꯤ ꯃꯁꯥ ꯃꯎ ꯈꯔ ꯌꯦꯡꯕꯗꯤ ꯅꯨꯡꯉꯥꯏꯔꯦ꯫ ꯈꯔ ꯂꯩꯔꯒ ꯃꯅꯥꯛ ꯅꯛꯄ ꯀꯣꯂꯦꯖ ꯑꯃꯗ ꯃꯤꯡ ꯆꯟꯗꯨꯅ ꯀꯣꯂꯦꯖ ꯀꯥꯕꯁꯨ ꯍꯧꯔꯦ꯫ ꯐꯣꯟ ꯄꯥꯏꯅꯤꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯃꯃꯥ ꯃꯄꯥꯗ ꯎꯠꯄ ꯍꯧꯔꯦ꯫ ꯃꯃꯥ ꯁꯈꯤꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯕꯨꯡꯉꯣꯁꯦ ꯀꯣꯂꯦꯖꯁꯨ ꯀꯥꯔꯦ, ꯐꯣꯟ ꯄꯥꯏꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯏꯅꯦ ꯃꯈꯣꯏ ꯕꯥꯕꯣ꯫ ꯑꯗꯣ ꯐꯣꯟ ꯑꯃꯗꯤ ꯂꯩꯕꯤꯔꯁꯦ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ, ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯣꯟꯗꯨꯗꯤ ꯑꯔꯤꯕꯒ ꯑꯣꯏꯕꯒ ꯈꯪꯗꯦꯗ, ꯄꯪꯆꯞꯇꯁꯨ ꯆꯞꯄꯤ, ꯄꯪꯃꯨꯠꯇꯁꯨ ꯃꯨꯠꯂꯤ꯫
ꯗꯤꯁꯄ꯭ꯂꯦꯁꯨ ꯌꯥꯗ꯭ꯔꯕꯅꯤ. ꯁꯦꯝꯕꯗ ꯑꯃ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯅꯤ. ꯑꯗꯨꯅ ꯑꯃ ꯂꯩꯕꯤꯔꯁꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ. ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯜꯂꯤ. ꯃꯄꯥꯗꯨꯁꯨ ꯍꯣꯏ ꯑꯃ ꯂꯩꯕꯤꯔꯁꯤ. ꯅꯆꯥꯁꯦ ꯄꯥꯈꯪ ꯐꯥꯔꯕꯅꯤꯅꯦ. ꯀꯣꯂꯦꯖꯀ ꯀꯥꯕ ꯍꯥꯏꯕꯁꯦ ꯃꯦꯆꯣꯔ ꯑꯣꯏꯔꯛꯂꯕꯅꯤ. ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯀꯌꯥꯗꯤ ꯃꯌꯨꯝ ꯄꯥꯟꯗꯅ ꯃꯆꯥ ꯐꯥꯎꯕ ꯆꯥꯎꯅꯔꯕꯅꯤꯅꯦ. ꯑꯗꯣ ꯀꯔꯤꯅꯣ ꯅꯪꯕꯨ ꯌꯥꯝꯅ ꯈꯠꯀꯅꯨꯗ ꯃꯃꯥ. ꯁꯈꯤꯁꯨ ꯏꯁ ꯑꯩꯕꯨ ꯌꯥꯝꯅ ꯈꯠꯄꯒꯤ ꯇꯥꯏꯞꯇ. ꯈꯠꯂꯤꯗꯤ ꯅꯪꯅꯤꯅꯦ. ꯍꯌꯦꯡ ꯅꯃꯧ ꯂꯥꯛꯂꯗꯤ ꯅꯁꯨ ꯎꯔꯗꯣꯏꯅꯤ. ꯍꯅꯨꯊꯪꯗꯅꯦ ꯌꯥꯝꯅ ꯈꯠꯀꯅꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡ. ꯑꯁꯤ ꯍꯦꯛ ꯍꯥꯏꯔꯒ ꯌꯥꯏꯃꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯨ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯑꯅꯧꯕ ꯑꯁꯥ ꯑꯃꯒꯤꯗꯃꯛ ꯃꯄꯨꯛꯅꯤꯡ ꯄꯦꯟꯅ ꯅꯣꯛꯃꯤꯟꯅꯔꯤ. ꯃꯄꯥꯅ ꯃꯈꯥ ꯇꯥꯅ ꯌꯥꯔꯦ ꯇꯣꯛꯑꯣ ꯃꯃꯥ. ꯅꯆꯥ ꯇꯥꯈꯤꯅꯤꯅꯦ ꯅꯪꯕꯣ. ꯃꯥꯒꯤ ꯐꯣꯟꯗꯣ ꯑꯩ ꯊꯕꯛ ꯆꯠꯄꯗ ꯅꯍꯥꯟꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯐꯪꯈꯤꯕꯒꯤ ꯑꯔꯦꯝꯕ ꯁꯦꯜ ꯈꯔ ꯂꯩꯕꯗꯣ ꯑꯗꯨꯅ ꯂꯩꯔꯛꯑꯒꯦꯀꯣ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ. ꯌꯥꯏꯃꯒꯤ ꯃꯄꯥ ꯆꯟꯗ꯭ꯔꯣ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯆꯥꯒꯤ ꯐꯣꯟꯗꯨ ꯂꯩꯔꯒ ꯂꯥꯛꯏ. ꯃꯗꯨ ꯎꯕꯗ ꯌꯥꯏꯃ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯃꯅꯥꯛ ꯅꯛꯄ ꯀꯣꯂꯦꯖꯇ ꯃꯤꯡ ꯆꯟꯗꯨꯅ ꯀꯣꯂꯦꯖ ꯀꯥꯕꯁꯨ ꯍꯧꯔꯦ. ꯀꯣꯂꯦꯖ ꯑꯗꯨꯗ ꯅꯧꯅ ꯃꯤꯡ ꯆꯜꯂꯛꯄ ꯁꯟꯖꯨ ꯎꯔꯨꯕꯗ ꯊꯃꯣꯏ ꯁꯦꯡꯅ ꯁꯟꯖꯨꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ ꯌꯥꯏꯃꯒꯤ ꯊꯃꯣꯏꯗ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯟꯖꯨꯕꯨ ꯁꯦꯟꯅꯖꯕ ꯍꯥꯏꯕꯁꯤꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯔꯝꯃꯤ. ꯁꯟꯖꯨꯕꯨ ꯌꯥꯏꯃꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯤ ꯍꯥꯏꯕꯗꯨꯗꯤ ꯃꯍꯥꯛꯁꯨ ꯈꯪꯏ. ꯅꯣꯡꯃ ꯁꯟꯖꯨꯅ ꯀꯣꯂꯦꯖꯀꯤ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯌꯣꯠꯀꯤ ꯐꯝꯐꯝ ꯊꯥꯕ ꯑꯗꯨꯗ ꯐꯝꯂꯒ ꯐꯣꯟ ꯅꯝꯂꯒ ꯂꯩꯔꯤꯀꯥꯟ ꯇꯟꯖꯥ ꯑꯗꯨꯗ ꯌꯥꯏꯃ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ. ꯅꯪꯒꯤ ꯃꯤꯡꯗꯣ ꯁꯟꯖꯨ ꯀꯧꯋꯦꯀꯣ. ꯃꯤ ꯃꯌꯥꯝꯅ ꯀꯧꯅꯕꯗ ꯑꯩꯅ ꯁꯨꯝ ꯇꯥꯕꯗꯒꯤ ꯈꯪꯕꯅꯤ. ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕꯗꯤ ꯂꯩꯔꯕ꯭ꯔꯥ ꯁꯟꯖꯨ? ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯇꯪꯗꯤ ꯐꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯅ ꯌꯥꯝꯅ ꯏꯀꯥꯏꯅ ꯆꯪꯖꯔꯛꯄꯅꯤ ꯌꯥꯏꯃꯗꯨ. ꯑꯩ ꯇꯁꯦꯡꯅ ꯄꯥꯈꯠꯄꯗꯤ ꯐꯥꯎꯏ. ꯑꯗꯣ ꯁꯟꯖꯨ, ꯅꯪꯕꯨ ꯎꯔꯨꯕꯗꯒꯤ ꯑꯩ ꯇꯁꯦꯡꯅ ꯉꯥꯎꯏ. ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ. ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯄꯥꯊꯣꯛꯂꯕ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯁꯦ ꯑꯃꯨꯛꯇ ꯈꯪꯕꯤꯌꯨ ꯅꯪꯅ. ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯕꯗ ꯁꯟꯖꯨꯅ ꯗꯗꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯡꯗꯣ ꯆꯨꯝꯃꯤ. ꯑꯩꯒꯤꯁꯨ ꯈꯪꯅꯕ ꯂꯩꯔꯝꯃꯤ. ꯃꯇꯝꯁꯤꯒꯤ ꯑꯍꯣꯡꯕꯁꯦ ꯑꯉꯛꯄꯅꯤ. ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯇꯝꯁꯤꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯅꯥꯒꯁꯨ ꯈꯪꯅꯕ ꯂꯩꯇꯦ. ꯑꯩꯅ ꯈꯪꯅꯤꯡꯂꯤ, ꯃꯇꯝꯁꯤꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯂꯩꯔꯤꯕ꯭ꯔꯥ? ꯑꯗꯨꯕꯨ ꯗꯗꯥꯗꯤ ꯈꯪꯏ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯂꯩ ꯍꯥꯏꯕꯗꯣ. ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯆꯠꯈꯤ. ꯌꯥꯏꯃꯅ ꯁꯟꯖꯨꯒꯤ ꯁꯥꯡꯂꯕ ꯃꯁꯝꯅ ꯅꯤꯡꯗꯨ ꯌꯩꯔꯤꯕꯗꯨ ꯌꯦꯡꯂꯒ ꯃꯥꯒꯤ ꯋꯥꯈꯜꯗ ꯅꯪꯁꯦ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣ. ꯐꯖꯕꯅ ꯌꯣꯝꯂꯕ ꯁꯕꯥꯟꯁꯤꯗ ꯁꯥꯡꯂꯕ ꯁꯝꯁꯤꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯀꯌꯥꯗ ꯍꯦꯟꯈ꯭ꯔꯕ. ꯑꯁꯨꯝꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯀꯦꯃꯦꯁꯇ꯭ꯔꯤꯒꯤ ꯂꯦꯕꯇ ꯆꯪꯂꯒ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯕꯗꯨ ꯌꯥꯎꯔꯒ ꯂꯩꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯁꯟꯖꯨꯁꯨ ꯀꯣꯂꯦꯖ ꯀꯥꯔꯛꯂꯝꯃꯤ. ꯌꯥꯏꯃꯗꯤ ꯍꯥꯟꯅꯗꯒꯤ ꯁꯟꯖꯨꯕꯨ ꯉꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩ. ꯁꯟꯖꯨ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯔꯗꯨꯅ ꯁꯟꯖꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯁꯟꯖꯨ, ꯑꯩ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ. ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪ ꯌꯥꯔꯕꯣ? ꯌꯥꯔꯗꯤ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯝꯃꯨ. ꯁꯟꯖꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯝꯕꯔ ꯄꯤꯔꯛꯏ. ꯌꯥꯏꯃ ꯁꯟꯖꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ. ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯔꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯝꯃꯤ. ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯑꯐꯕ ꯐꯠꯇꯕ ꯋꯥꯔꯤ ꯀꯌా ꯁꯥꯟꯅꯕ, ꯌꯥꯏꯃꯅ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯌꯥ ꯁꯤꯌꯔ ꯇꯧꯕ ꯑꯁꯤꯅ ꯍꯦꯟꯅ ꯁꯟꯖꯨꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ.
ꯑꯃꯅ ꯑꯃꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕꯕꯨ ꯇꯥꯟꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯛꯏ꯫ ꯑꯁꯨꯝ ꯂꯣꯏꯅꯔꯛꯄꯅ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯈ꯭ꯔꯦ꯫ ꯁꯟꯗꯦ ꯅꯨꯃꯤꯠ ꯑꯃꯗ ꯌꯥꯏꯃꯅ ꯁꯟꯖꯨꯗ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯅꯨꯄꯤ ꯑꯃ ꯂꯩꯌꯦꯕ, ꯌꯥꯝꯅ ꯏꯪ ꯇꯞꯄꯤ, ꯃꯄꯥꯟꯒꯁꯦ ꯄꯥꯛ ꯊꯣꯛꯇꯦ, ꯃꯤꯅ ꯑꯗꯨꯝ ꯐꯅ ꯎꯕꯤꯌꯦ ꯃꯥꯁꯦ꯫ ꯅꯨꯄꯥ ꯑꯃ ꯈꯪꯅꯕ ꯃꯥꯜꯂꯦ, ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯤ ꯈꯔꯅꯗꯤ ꯍꯥꯏꯅꯕꯗ ꯍꯣꯇꯦꯜꯗ ꯀꯩꯗ ꯅꯨꯄꯥꯁꯤꯡꯒ ꯌꯥꯝꯅ ꯄꯨꯜꯂꯤ ꯀꯥꯏꯅ ꯍꯥꯏꯅꯩ꯫ ꯅꯣꯡꯃ ꯑꯃꯁꯨ ꯃꯌꯨꯝꯗ ꯅꯨꯄꯥꯗꯣ ꯄꯨꯁꯤꯜꯂꯒ ꯀꯩꯀꯩꯅꯣ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯗ꯫ ꯁꯟꯖꯨꯁꯨ ꯇꯥꯕꯗ ꯍꯩꯅꯗꯕꯗꯤ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯂꯩꯀꯥꯏꯒꯤ ꯋꯥꯔꯤ ꯑꯣꯏꯕꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯇꯥꯔꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥꯏꯃ ꯅꯥꯇꯩ ꯆꯥꯗꯕ ꯐꯤꯂꯝ ꯀꯌꯥ ꯌꯦꯡꯂꯒ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯨꯝ ꯁꯟꯖꯨꯗ ꯁꯥꯖꯤꯜꯂꯒ ꯄꯪꯂꯤꯗ ꯂꯤꯁꯤꯜꯂꯤ꯫ ꯁꯟꯖꯨꯁꯨ ꯑꯗꯨꯃꯛ ꯇꯥꯏ꯫ ꯋꯥꯔꯤ ꯑꯁꯨꯝ ꯇꯝꯕ ꯇꯧꯔꯛꯄ ꯑꯁꯤꯗꯗꯤ ꯁꯟꯖꯨꯁꯨ ꯀꯩꯁꯨ ꯍꯩꯅꯗꯕ ꯀꯔꯤꯃꯠꯇ ꯐꯥꯎꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥ ꯉꯥꯡꯅꯕꯗ ꯕ꯭ꯔꯦꯛ ꯐꯥꯅꯔꯛꯇꯕ, ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯁꯤꯡ ꯐ꯭ꯔꯤ ꯑꯣꯏꯅ ꯍꯥꯏꯅꯕ ꯍꯧꯔꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯐꯣꯟ ꯊꯝꯅꯗꯕꯤꯗ ꯂꯚ ꯏꯃꯣꯖꯤ ꯀꯌꯥ ꯊꯥꯅꯔꯒ ꯑꯍꯤꯡ ꯀꯌꯥ ꯐꯣꯟ ꯊꯝꯅꯗꯅ ꯂꯩꯔꯛꯄꯅ ꯐꯅ ꯀꯨꯏꯔꯛꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯍꯤꯡ ꯇꯨꯝꯗꯕ ꯀꯥꯟꯗ ꯃꯥꯒꯤ ꯅꯨꯄꯤ ꯁꯟꯖꯨꯗ ꯀꯣꯜ ꯇꯧꯁꯤꯟꯗꯨꯅ ꯌꯨꯝꯕꯥꯟ ꯃꯔꯤꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯕ ꯍꯧꯏ꯫ ꯑꯗꯨꯕꯨ ꯁꯟꯖꯨꯅ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯗꯨ ꯍꯩꯅꯗꯦ, ꯁꯥꯔꯛꯀꯅꯨ, ꯏꯆꯝ ꯆꯝꯕ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛ ꯐꯅ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯗꯨ ꯁꯥꯅꯤꯡꯂꯕꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯅꯨꯄꯤ ꯊꯤꯔꯕ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯊꯤꯗ꯭ꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯒ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯒ ꯂꯣꯏꯅꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯒ ꯃꯍꯥꯛꯁꯨ ꯁꯟꯖꯨꯒ ꯂꯣꯏꯅꯕ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯍꯥꯛ ꯁꯟꯖꯨꯗ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯁꯟꯖꯨ ꯃꯁꯥꯒꯤ ꯃꯣꯡ ꯍꯥꯖꯗꯕꯤ, ꯏꯪꯖ ꯇꯞꯆꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ "ꯗꯗꯥ, ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯌꯥꯒꯦ꯫ ꯑꯩꯅ ꯁꯤ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯣ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯂꯕꯗꯤ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯏꯃꯅ ꯁꯟꯖꯨꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯕꯅ ꯆꯦꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯁꯟꯖꯨꯅꯁꯨ ꯌꯥꯏꯃꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯨꯕꯅ ꯃꯥꯁꯨ ꯑꯗꯨꯃꯛ ꯌꯥꯔꯛꯂꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯅꯔꯕ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯤ꯫ ꯆꯦꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯥꯏꯃꯒ ꯁꯟꯖꯨꯒ ꯍꯣꯇꯦꯜ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ꯫ ꯃꯃꯥ ꯃꯄꯥꯗ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯈ꯭ꯔꯦ꯫ ꯆꯦꯟꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯁꯥꯏ ꯍꯥꯏꯗꯨꯅ ꯕꯦꯜꯀꯣꯅꯤꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯌꯥꯏꯃꯒꯤ ꯂꯦꯡꯖꯨꯝꯗ ꯁꯟꯖꯨꯅ ꯉꯥꯊꯗꯨꯅ ꯈꯨꯠꯀ ꯁꯝꯅꯗꯨꯅ ꯅꯣꯡꯗꯣꯜꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥꯕꯨ ꯄꯨꯊꯣꯛꯅꯗꯨꯅ ꯑꯁꯥ ꯑꯃꯒꯤꯗꯃꯛ ꯋꯥꯔꯤ ꯀꯌꯥ ꯁꯥꯅꯔꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯍꯩꯅꯝ ꯂꯩꯅꯝ ꯄꯨꯕ ꯅꯝꯃꯤꯕ ꯅꯨꯡꯁꯤꯠꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡꯗ ꯐꯨꯕꯗ ꯅꯨꯡꯁꯤꯕꯒꯤ ꯏꯅꯣꯠ ꯀꯌꯥ ꯀꯥꯞꯂꯤ꯫ ꯏꯆꯤꯛ ꯆꯤꯛꯂꯕ ꯐꯖꯔꯕ ꯑꯍꯤꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯔꯕꯒꯨꯝ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜꯇꯅ ꯄꯨꯛꯅꯤꯡ ꯅꯤꯟꯈ꯭ꯔꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯍꯜ ꯂꯃꯟ ꯊꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯊꯥꯅꯗꯨꯅ ꯂꯩꯅꯔꯤ꯫ ꯌꯥꯏꯃ ꯑꯃꯗꯤ ꯁꯟꯖꯨ ꯃꯈꯣꯏ ꯑꯅꯤ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯌꯨꯝꯕꯥꯟꯕꯒꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯑꯋꯥꯕ ꯄꯣꯊꯥꯔꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯧꯈꯤꯕꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯌꯧꯔꯔꯦ ꯉꯁꯤꯗꯤ꯫ ꯂꯨꯍꯣꯡꯂꯦ, ꯉꯁꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯡꯗꯥꯡꯅꯤ꯫ ꯌꯥꯏꯃꯒ ꯁꯟꯖꯨꯒ ꯃꯈꯣꯏ ꯑꯅꯤ ꯀꯥꯗ ꯂꯩꯕ ꯃꯇꯝꯅꯤ꯫ ꯁꯟꯖꯨꯅ "ꯗꯗꯥ, ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨ꯫ ꯗꯗꯥꯅ ꯅꯨꯡꯁꯤꯕꯤꯔꯛꯇꯕ, ꯄꯥꯝꯕꯤꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯂꯣꯏꯔꯦ꯫ ꯑꯩꯗꯤ ꯅꯔꯨꯝ ꯊꯨꯝꯅ ꯍꯤꯡꯖꯒꯦ, ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨ꯫ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯕꯕꯥ, ꯁꯥꯒꯩ ꯅꯥꯇꯩ ꯊꯥꯗꯣꯛꯂꯒ ꯂꯥꯛꯂꯤꯕꯁꯦ ꯅꯨꯡꯁꯤꯕ ꯅꯪꯅ ꯍꯦꯜꯂꯦ ꯈꯟꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯛꯅꯕꯤꯒꯅꯨ ꯑꯩꯕꯨ"꯫ ꯋꯥꯍꯩ ꯑꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯁꯟꯖꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ
ꯌꯥꯏꯃꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯏꯃꯁꯨ ꯐꯃꯨꯡꯗ ꯐꯝꯂꯤꯕ ꯁꯟꯖꯨꯒꯤ ꯃꯅꯥꯛꯇ ꯇꯞ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯐꯝꯊꯔꯗꯨꯅ ꯂꯨꯞꯊꯔꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯥꯏꯒꯠꯄꯤꯔꯒ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, "ꯁꯟꯖꯨ, ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯃꯤꯔꯥꯏꯔꯣꯏ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ, ꯄꯥꯝꯃꯨꯕꯤ"꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯏ ꯁꯟꯖꯨꯅ꯫ "ꯀꯗꯥꯏꯗꯅꯣ ꯆꯠꯄꯤꯗꯣꯏꯅꯣ? ꯃꯇꯝꯁꯤ ꯌꯥꯝꯅ ꯊꯦꯡꯂꯦ꯫ ꯆꯠꯍꯟꯅꯤꯡꯗ꯭ꯔꯦ, ꯊꯣꯛꯈ꯭ꯔꯅꯨ"꯫ "ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯠꯂꯔꯣꯏꯒꯦꯀꯣ꯫ ꯅꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯔꯒꯦ"꯫ ꯍꯥꯏꯔꯒ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯒ ꯑꯃꯅ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯌꯨꯝꯃꯥꯟꯕꯒꯤ ꯃꯔꯤ ꯊꯝꯂꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ 2 ꯁꯨꯈ꯭ꯔꯦ꯫ ꯃꯃꯤꯠꯇ ꯃꯆꯥ 2 ꯑꯃꯁꯨ ꯎꯖꯔꯦ꯫ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯗꯣꯏꯔꯥ, ꯊꯤꯕ ꯍꯥꯏꯗꯣꯏꯔꯥ, ꯇ꯭ꯋꯤꯟꯁ ꯑꯣꯏꯔꯦ꯫ ꯗꯥꯎꯅ ꯌꯥꯔꯤꯁꯨ ꯅꯨꯄꯤ ꯑꯃ, ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯦ꯫ ꯌꯥꯏꯃꯒꯤ ꯏꯃꯨꯡ ꯃꯄꯨꯡ ꯐꯥꯕ ꯐꯦꯃꯤꯂꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯆꯥꯁꯤꯡꯗꯨ ꯀꯤꯗꯁꯇ ꯊꯝꯗꯨꯅ ꯍꯦꯟꯅ ꯍꯩꯁꯤꯡꯅꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯁꯟꯖꯨꯒꯤ ꯋꯥꯈꯜꯗ ꯑꯉꯥꯡ 2ꯁꯤ ꯃꯄꯨꯡ ꯐꯥꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯕ ꯍꯣꯠꯅꯔꯒ ꯑꯉꯥꯡ ꯃꯈꯥ ꯇꯥꯔꯔꯣꯏ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯑꯣꯏꯕꯅ ꯁꯥꯡꯂꯕ ꯆꯍꯤ 3 ꯐꯥꯎꯕ ꯌꯥꯏꯃꯅ ꯀꯥ ꯍꯦꯟꯅ ꯄꯥꯝꯕ ꯑꯣꯏꯕꯅ ꯌꯨꯝꯃꯥꯟꯕꯒꯤ ꯃꯔꯤ ꯊꯝꯗꯨꯅ ꯂꯥꯛꯂꯤ꯫ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤ ꯑꯍꯣꯡꯕ ꯅꯥꯏ꯫ ꯍꯥꯏꯅꯕꯒꯨꯝ ꯌꯥꯏꯃꯒꯤ ꯂꯝꯆꯠ ꯀꯌꯥꯗꯁꯨ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯂꯤ꯫ ꯃꯇꯝꯒꯤ ꯑꯅꯧ ꯑꯅꯧꯕ ꯊꯣꯛꯂꯛꯄ ꯄꯣꯠꯁꯤꯡ ꯄꯥꯝꯕꯒꯨꯝ ꯌꯥꯏꯃꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯨ ꯃꯇꯝꯒꯤ ꯆꯦꯛ ꯂꯥꯎꯕꯤ, ꯃꯧ ꯍꯜꯂꯛꯄꯤ ꯑꯃꯕꯨ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯅꯗꯨꯅ ꯌꯥꯏꯃꯒꯤ ꯄꯣꯊꯥꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯂꯣꯟꯅ ꯆꯠꯇꯨꯅ ꯅꯨꯄꯤꯗꯨꯒ ꯂꯣꯏꯅꯕ ꯍꯧꯔꯛꯏ꯫ ꯁꯟꯖꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯊꯕꯛ ꯂꯣꯏꯔꯒ ꯆꯪꯂꯛꯂꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯇꯥꯟꯖꯥ ꯁꯨꯡꯐꯪ ꯍꯦꯛ ꯐꯪꯂꯝꯗꯦ꯫ ꯉꯥꯏꯍꯥꯛꯅ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯇꯥꯔꯒ ꯂꯩꯊꯣꯛꯏ꯫ ꯔꯦꯗꯤꯑꯣ ꯇꯥꯗꯕ ꯃꯇꯝꯗꯅ ꯍꯦꯛꯇ ꯇꯨꯝꯊꯣꯛꯈꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯁꯟꯖꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯇꯩꯅꯐꯝ ꯈꯪꯗꯦ꯫ ꯌꯥꯏꯃꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯒ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯕꯗꯤ ꯉꯝꯖꯗꯦ꯫ ꯁꯟꯖꯨꯒꯤ ꯋꯥꯈꯜꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝ ꯂꯦꯟꯕ ꯇꯥꯔꯕ꯭ꯔꯥ? ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯅ ꯑꯋꯥꯕ ꯁꯛꯂꯣꯟ ꯀꯌꯥꯕꯨ ꯂꯣꯠꯁꯤꯜꯂꯒ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯌꯥꯏꯃꯅ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯛꯄꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯍꯥꯏꯖꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯑꯣꯛꯇꯕꯗꯤ ꯅꯠꯇꯦ꯫ ꯆꯥꯛ ꯆꯥꯛꯔꯤꯡ ꯑꯃꯅ ꯌꯥꯝꯈ꯭ꯔꯕ ꯆꯦꯡꯀꯣꯛ ꯑꯃ ꯃꯥꯡꯊꯣꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯇꯝꯁꯤꯗꯗꯤ ꯅꯨꯄꯤꯁꯨ ꯃꯉꯥꯏ, ꯄꯣꯛꯇꯕ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯇꯨꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥꯗꯨꯗꯤ ꯆꯩꯅꯥ ꯐꯪꯂꯤꯕ ꯅꯨꯄꯤꯗꯨꯗꯅ ꯈꯪꯒꯅꯤ꯫ ꯅꯨꯡꯁꯤꯕꯅ ꯃꯍꯦꯜꯂꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯐꯝ ꯊꯣꯛꯇꯕ꯭ꯔꯥ?